ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠ ꯑꯣꯏꯕꯗꯨꯒꯅꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯖꯅꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯒꯤ ꯚꯤꯗꯤꯑꯣ ꯈꯇꯪ ꯀꯥꯞꯅ ꯊꯝꯖꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯗ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯦꯕꯀꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯍꯥꯏꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯣꯏ ꯃꯄꯥꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯑꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕꯗꯨꯒ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯦ ꯃꯣꯅꯣꯗ ꯇꯧꯔꯒ ꯁꯤ ꯑꯣꯔꯗꯔ ꯇꯧꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤꯒ ꯑꯗꯩꯗꯤ ꯁꯤꯒꯤ ꯐꯨꯜꯀꯣꯕꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯃꯣꯅꯣꯒꯤ ꯀꯦꯛꯁꯨ ꯃꯥꯗꯤ ꯀꯦꯛꯇꯣ ꯆꯥꯅꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯗ ꯐꯗꯤꯒꯣꯝ ꯈꯔꯒ ꯃꯌꯥꯝꯁꯦ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯧꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣꯁꯦ ꯊꯣꯡꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯊꯣꯡꯒꯦ ꯍꯥꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯅꯦ ꯇꯞꯄꯤ ꯃꯄꯥꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯉꯁꯤꯗꯤ ꯉꯁꯤꯒ ꯆꯥꯛꯁꯦ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯅꯅꯦꯀꯣ ꯑꯍꯥꯟꯕ ꯊꯣꯡꯗꯣꯏꯅꯦ ꯃꯁꯥ ꯅꯨꯡꯉꯥꯏꯔꯨꯗꯕꯗꯒꯤ ꯐꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯇꯞꯄꯤ ꯊꯣꯡꯒꯦ ꯍꯥꯏ ꯇꯧꯔꯤ ꯌꯥꯝ ꯌꯦꯡꯁꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯖꯦꯟ ꯈꯛꯇꯪꯁꯨ ꯑꯣꯔꯗꯔ ꯇꯧꯒꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯅ ꯃꯣꯏ ꯃꯄꯥꯁꯨꯅꯦ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯅ ꯈꯇꯪ ꯀꯨꯏꯔꯦꯕ ꯃꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯃꯑꯣꯡ ꯆꯥꯅ ꯆꯥꯗꯕꯀꯣ ꯍꯣꯇꯦꯜꯗꯤ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏ ꯃꯁꯥ ꯉꯝꯗ ꯑꯗꯨꯒ ꯑꯣꯔꯗꯔꯈꯔ ꯇꯧꯔ ꯆꯥ ꯍꯣꯇꯦꯜꯗ ꯈꯔ ꯆꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯆꯥꯔꯅꯤ ꯑꯗ ꯃꯣꯏꯒꯤ ꯖꯦꯟ ꯊꯣꯡꯕꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯖꯦꯟꯁꯦ ꯊꯨꯡꯉꯔꯦꯕꯀꯣ ꯑꯗꯣ ꯖꯦꯟꯁꯦ ꯊꯨꯡꯉꯔꯦ ꯑꯗ ꯍꯥꯡꯗꯣꯛꯑꯒ ꯖꯦꯟꯁꯦ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯗꯦ ꯖꯦꯟꯁꯦ ꯂꯩꯗꯦꯕꯀꯣ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯌꯦꯕꯅꯦ ꯏꯅꯥꯛꯇ ꯂꯩꯕꯅꯤꯅ ꯑꯗꯣ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯂꯧꯔꯦꯕꯀꯣ ꯄꯩꯁꯥꯗꯤ ꯂꯨꯄꯥ 50 ꯈꯦꯠꯅꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯆꯨꯝꯅ ꯑꯩꯅ ꯍꯥꯐ ꯀꯦꯖꯤꯒ ꯄꯣꯔꯛꯑꯗꯤ 120ꯗꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯁꯤ ꯑꯩꯅ ꯄꯣꯔꯛꯑꯒꯅ 179 ꯄꯤꯔꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯒꯦ ꯃꯌꯥꯝ ꯁꯤꯅ ꯃꯤꯠ ꯃꯁꯂꯥꯅꯤꯀꯣ ꯁꯤꯗ ꯇꯣꯉꯥꯟꯅ ꯃꯤꯠ ꯃꯁꯂꯥꯁꯦ ꯐꯪꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯠ ꯃꯁꯂꯥꯁꯤ ꯄꯣꯔꯛꯑꯦ ꯑꯗꯩ ꯆꯅꯝꯒ ꯁꯣꯔꯤ ꯆꯅꯝꯒ ꯇꯤꯜꯍꯧꯒꯗꯤ ꯂꯩꯕ ꯑꯗꯣ ꯁꯤꯡ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯡꯁꯦ ꯁꯤꯡ 100 ꯒ꯭ꯔꯥꯝꯒ ꯄꯣꯔꯛꯑꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯖꯦꯟꯁꯦ ꯍꯩꯗꯣꯛꯅ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯝ ꯄꯤꯁꯁꯦ ꯌꯥꯝ ꯆꯥꯎꯁꯨ ꯆꯥꯎꯔꯝꯃꯦꯕꯀꯣ ꯐꯁꯨ ꯌꯥꯝ ꯐꯔꯝꯃꯤ ꯑꯗꯣ ꯄꯤꯁ 10 ꯈꯛ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯝ 170ꯗꯣ ꯑꯗꯨꯝ ꯀꯥꯟꯅꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯝꯇ ꯎꯠꯄ ꯉꯝꯖꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯕꯕꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯉꯝꯍꯧꯗ꯭ꯔꯦꯕ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯒꯤ ꯋꯥꯈꯟꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯆꯤ ꯈꯛꯇꯪ ꯂꯥꯁꯇ ꯅꯝꯅ ꯊꯝꯍꯧꯔꯦꯕꯀꯣ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯛꯇꯣꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯆꯥꯈꯠꯂꯨꯔꯦꯕꯀꯣ ꯑꯩꯁꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯀꯩꯁꯨꯝ ꯌꯥꯎꯗꯕꯤꯗ ꯉꯥꯔꯤ ꯈꯛꯇꯪꯒ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯆꯥꯅꯤꯡꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯅꯦ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒꯅꯦ ꯅꯨꯡꯗꯥꯡ 11:30 ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯀꯩꯅꯣꯗ ꯁꯤꯅꯦꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯕꯗꯨꯒꯅꯦ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯑꯥꯄꯦꯜꯁꯦ ꯈꯛꯇꯪ ꯁꯣꯏꯔꯒꯅꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯤꯕ ꯑꯩꯅ ꯉꯁꯤꯁꯦ ꯌꯥꯝꯅꯀꯣ ꯃꯣꯔꯣꯛ ꯁꯥꯕ ꯄꯣꯠꯁꯦ ꯆꯥꯅꯤꯡꯉꯤꯕꯅꯦ ꯑꯁꯤꯟꯕ ꯄꯣꯠ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯑꯁꯤꯟꯕꯗꯣ ꯆꯥꯕ ꯌꯥꯗꯕꯅꯤꯅꯅꯦ ꯑꯩꯅ ꯑꯥꯄꯦꯜꯁꯤꯒꯅꯦ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯈꯛꯇꯪ ꯆꯥꯏꯁꯜꯂꯒ ꯆꯥꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯅꯥꯕꯁꯦ ꯐꯕ ꯑꯣꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯦꯕꯀꯣ ꯃꯣꯏ ꯃꯄꯥꯅ ꯑꯌꯨꯛꯇ ꯆꯠꯅ ꯉꯥ ꯈꯔ ꯂꯧꯔꯨꯔꯦꯕꯀꯣ ꯔꯧ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯑꯩꯅ ꯔꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯒ ꯑꯗꯨꯒ ꯔꯧꯁꯦ ꯊꯣꯡꯉꯅꯦꯕ ꯉꯁꯤꯗꯤ ꯀꯩꯅꯣ ꯐꯨꯜꯀꯣꯕꯤꯒ ꯀꯩꯅꯣꯒ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯑꯥꯂꯨꯒ ꯇꯧꯔꯒ ꯊꯣꯡꯉꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯥꯁꯦ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯦꯕ 12:30 ꯇꯥꯁꯜꯂꯦ ꯑꯗꯣ ꯑꯩ ꯉꯥꯁꯦ ꯈꯔꯗꯤ ꯉꯧꯔꯦ ꯑꯗꯣ ꯈꯔꯗꯤ ꯀꯣꯟꯅ ꯉꯧꯔꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯈꯛꯇꯪ ꯂꯩꯍꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯖꯨꯕꯤꯁꯨ ꯃꯣꯅꯣꯒꯤ ꯊꯛꯅꯕ ꯑꯩ ꯄꯣꯔꯛꯑꯒ ꯑꯩ ꯀꯤꯖꯅ ꯄꯤꯊꯛꯇ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯤ ꯍꯧꯔꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯐꯗꯤꯒꯣꯝꯅꯦꯕꯀꯣ ꯐꯗꯤꯒꯣꯝ ꯂꯨꯄꯥ 10 ꯈꯛꯀꯤ ꯌꯥꯎꯔꯛꯄ ꯑꯗꯣ ꯑꯩꯅꯅꯦ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯦ ꯊꯥꯡꯒꯠꯂꯤꯉꯩꯗꯅꯦ ꯐꯗꯤꯒꯣꯝꯁꯦ ꯀꯩꯅꯣ ꯇꯧꯊꯣꯛꯎꯒꯦ ꯍꯥꯏꯅꯅꯦ ꯃꯀꯥꯁꯦ ꯊꯗꯠꯀꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯏꯄꯥꯅ ꯁꯤꯒꯅꯦ ꯑꯇꯥꯒ ꯃꯣꯏꯗꯥꯒꯁꯨ ꯈꯔ ꯄꯨꯅꯕ ꯂꯩꯌꯦꯕ ꯀꯩꯅꯣ ꯃꯥ ꯇꯟ ꯆꯥꯗꯣꯔꯦ ꯍꯥꯏꯅꯅꯦꯀꯣ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯪꯒꯣꯝ ꯑꯐꯝꯕ ꯄꯦꯀꯦꯠ ꯑꯃ ꯅꯍꯥꯟ ꯆꯥꯗꯩ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯄꯨꯕ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯐꯗꯤꯒꯣꯝꯁꯦ ꯃꯟꯊꯣꯛꯀꯦꯕꯀꯣ
ꯃꯌꯥꯝ ꯁꯤꯅ ꯑꯃꯨꯛ ꯃꯣꯅꯣꯅ ꯁꯔꯛꯁꯤꯒꯀꯣ ꯃꯥ ꯄꯣꯠ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯄꯣꯠꯁꯦ ꯊꯨꯡꯉꯔꯦ ꯃꯥꯗꯤ ꯁꯣꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯨꯒ ꯍꯤꯞꯄꯤꯑꯕꯀꯣ ꯃꯥꯏ ꯄꯣꯠꯁꯦ ꯃꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯅꯅꯦ ꯃꯥꯏ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯕꯅꯦ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯥꯒꯤ ꯀꯦꯅꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯃꯣꯏ ꯕꯥꯅ ꯀꯩꯅꯣ ꯃꯥꯁꯦ ꯂꯨꯖꯊꯣꯛ ꯈꯣꯠꯇꯅꯅꯦ ꯉꯁꯤꯒꯤ ꯄꯨꯖꯥꯁꯦ ꯂꯥꯏꯒꯤ ꯄꯨꯖꯥꯁꯦ ꯃꯥꯅ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯀꯣ ꯐꯖꯅ ꯂꯥꯏ ꯅꯤꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯗꯤꯌꯥꯒ ꯊꯥꯟꯅ ꯑꯒꯔꯕꯇꯤꯒ ꯊꯥꯟꯕꯤꯅ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅꯗꯤ ꯊꯣꯡꯖꯤꯟꯗ꯭ꯔꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗ ꯑꯩꯅ ꯁꯤ ꯃꯈꯣꯡ ꯃꯔꯨꯁꯦ ꯁꯣꯟꯅ ꯉꯧꯔꯤ ꯃꯥ ꯆꯥꯛ ꯉꯥꯏꯔꯤ ꯁꯣꯝꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯉꯔꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯊꯦꯜ ꯃꯀꯣꯏꯒꯗꯤ ꯑꯃꯨꯛ ꯇꯧꯖꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯎꯠꯂꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ